Paire Haiduna Piriba power adu Henjin Sijin Naba Yade power adu Henna SIJINARAKLABADI EIKHOI PUMNMK LUPLAMDAI MATAM YOURABANI HAINA HNDK NOUNA RAJYA SABHA की MP OINA KHANKHRABI BJP MANIPUR PRADESH की प्रेसिडेंट श्रीमती A.SARDA DEVI ना फोंगदोखरे नौना MP ओरबी SARDA बु BJP थौबाल डिस्ट्रिक्ट न सिलगा खांगबोक्ट लैबा MMRC पाक्ता ngasi हराव तरामना ओकपगी थौरमदा MP SARDA ना वफम सिंह सी थमकिबनी SARDA ना मखातान हाई लमदम मसिदा तंगदु लैताबा इंगबु चिकपा पुरके हाइरबदी politician singna masakaki haiba wakalona si thadok patai karigumba khradang oirabasu lamdamasi gi miyam gi thogal tawba ngamnaba Bharatiya Janata Party na mahakpu MP amagi thogai sinari ba simak miyam ga chatmina duna PM gi angamba thakta mateng panglaga thabak oina uthokani MP SARDA na makhata na phongdokibada politician singna ai haiba sina mang tharaga aina heli aina hena chawi ai haiba wakalona si thadoklaga naha odi ba youth singda vision amagi makhada lamjing daptak piba amakak changi haiba wafam su mahakna फोंगदोकी SARDA ना मखाताना हाई हौजे महांगना पाइरिबा BJP मणिपुर प्रदेश की प्रेसिडेंट असी मतम लोइखिनी अदुगा MP की मतम सु लोइखिनी अदुबु आइना पावर पाइदिङै मतमदा हांगना इगो अमगा लोइना ओवर एक्सरसाइज तौरगदी मदु अइखोइ पुमनमकी लुपलमदाइ की मतम यौरक्लबनी हाइबसी अइखोइ पुमनमकना काउरोइदबनी हाइकी मियामगी तौगदबा थबक सिंगी दमक्तदी अइखोइ लेपतना कन्ना होटनगदबनी SARDA ना सुमना हाई अइखोइ पुमनमकना प्रॉब्लम क्रिएट तौबगी हाइनबी थंबगी महुत प्रॉब्लम सॉल्विंग कैपेसिटी लैबगी हाइनबी थमगदबनी ngasi mahangna pairiba president gi pharmacy su loirakani aduga MP gi matam su loiki gani aikoi de sinarakpa party gi thawai pumnamak miyam gi thabak tawro haina sembi ba mapuna tharakpaga chap manai masi kudimak aikoi isa gi matamda sinarakpa thabak adukak mapung fana ba hotnamina ba haibasina aikoi gi amata ngaireba thodang oiminasi haiki ngasi gi thoramaduga mari leinana social worker Dr. Kundrakpam Roman Kumar Mangang na phongdokibada handak miyam na amato oina BJP Manipur Pradesh ki president bu MP oina thagat pasina lamdam asigi miyam pumnamak nasu hena nungaijaba faunari mahak na hai ngasi gi thoram asimak BJP gi oinadi yamna nungaiba numit amani BJP gi कार्यकर्ता amana grassroots level dagi yamna kanna hotnajarakpa adubu India gi Prime Minister Narendra Modi na khangbiba asimak iramdam asigi oina yamna chawthok chiningai oire nauna khalaba MP A.SARDA bu suksoi soidana minister ama pairakpa oirasanu soidana su pirakani haibagi chetna thajaba lei haiba wafam su thamki ngasigi thoramaduda BJP Manipur Pradesh ki Secretary General P Premananda hanagi minister Nimai Chan Luwang BJP Thawal District ki President Y Kumarjit social worker Dr. Roman Kumar Mangang amadi Thawal District ki BJP Mandal Singh ki President Kiana Athoiba Mithunglen oiki thorom Thawal District ki tungan ba mandal gi कार्यकर्ता sing mahila mandal amadi youth ki thomi kya su thoramaduda sarukya ki Manipur se Santi Purab ke high targeti young generation sinsida vision namal loina aikoi lamjingba lamtak ba changye habase ai oiba politician ama oina ai mayam ai thamjari ai jo soina president ni matam loirakan Rajya Sabha chahi taru loirakan hai ba matam matek tu ai on the power line aina power lay haidana aina yaama henna awanga thak lay haidana ai over exercise to wonita adu wati gupta akoi pura mak loy ga thoi de habase miyoi bagi ego na wanga aba ego sa ya wang ki batar ga di ai ko di lupam dai tak tak YOURABANI habase masi ai कार्यकर्ता से punna khamina se habase masi ai ki chai de ai thamja karigumba kharadam oirasu prajagi adumba seba tawba ngamnana bagi khudong saba ama Bharatiya Janata Party na imona sinabi base ai sungsoi shoida prajasinga saminana prajasingi aina ngamjaba maximum mateng panana bo hotna jagani habase simadi ai ya open